Aniduna kon kang khatnaduna ngangnarakpaduda khatnabaromda ontorakadawre makhutna hanba mekirasni manitombagi collar do tap paishinduna leikre matawdu ubada Roger taha kaino kashunataba wasida asugam chawthoisibo kai maramgino nabani na khanadoise phasabazana ngangnaba yaba ngakdani manitomba Roger da onsele mi yamusite mi gi profession ambu mana hekta disrespect toba kamane asukwana hotnariba mayamse magi wahisina karim narakpani asukoi base aina mabu kanduna lakpani khangedana yare maso magi mot phongdopani sawningai leide nangna horakpada noigi opinion khrapira o haina haikibagini sawpham thokte angawa dar to ani kashulita wasida chawthokna badogum sisi angang machai type da mekiras usittana aide singba jumbo wa hizabani kaida la lage na hisibo yare nang maso nangna ngangi dusune migi thabakta karimna ba thokre adugini sawrisi wada chumna ngangnaradi kashu sawnaro nangi mawongdu dadi adum sawnarakani mina sibana chinda sana sibana khongunda do khangedana sinthoibana hairakpani mekirasna aibu kai ba haikrage waise hairaga pairamba collar du thadokduna thariba sofa du da tapna famthare aduga table da leiriba churup tu lawduna chamkhatlaga thakchile mani tomba saurapna meke wase shidalo shinarsi yam sangdungnar Meki lepte magi thokpa mana ngamdaba yade khanduna aduma ngangle ahinaro nangnaro makhada narise mani tomba sauribadu fathaba ngamdre changsinduna meki gi mamaida kinna thenjile tawra iba matawdo sungtha thasadaba matawni anidu suphamlambado fukfuk hawgatnaduna mani tomba bo khamdokna bahone mekiras khasik nokfet tawre noklibado karimnaba minokni kashulaitaba magi damag hengonda khutharabani Pai aina hale nang gedo gaino ai pharaga nang jail da thamge haraba natraga hatu gairo kide ne tawning ba tawni nanguma mi ki thina te ne ai mekiras na ki ba mi leite se nang na khangdra male ne sinthoi ba soina ba tare khanbana mekiras ki manak changsilaktuna yare to o makha taraklanu haina khamna ba kana hotnare ani dugi maching do hanada baduda yarare khanduna Roger na mani tomba bo chinglaga room dudagi puthokre Sinthoi basu mekiras bu khamna ba kana hotnare Roger tapna haiduna thembadu yaraktabadagi sawgalakle saurap tawna to yare na hanjin ga saide ngangi se nangyan tadraba kashulai taba wadu da ting thokai khanai dubo namai dubo ikai baga phawdro noibo sum themlambadagi ai ga oina khanar kani ngasi mani tomba saurang na dum khumle ido mai mong matose nang shuri banadro ngangi se imyam se nang sudari na draba kanana sawningai doino tawri ba thabak se tarai kashuna taba thabaga mo heli Roger na chalo khanauju kadawrige manung jangaga makhong anabado nungdhanga ma pairaga thugarju chalo ngamsunga moidabada mani tomba saurapna Roger de yenglamlaga makha kumduna gari thaudokna chatkre Roger chakriba mani tomba da haifet yengduna lei aduga manungda muk changlakduna mekiras ki manakta lai mekiras sofa da hiplaga leibado ubada khonglei thuna changduna saurap tawna angang machado na hojikbo yoya dona khanai do namai doi kai dra yu thaga khanare kaina hairaga le miraba noi gise mekiras thawa isa sada aina gi dorage nangi wangang nangi mawong du dagi ni mani to mana sawar chakrise mege phana suare nang si sunglau lode attitude do krasem do aduna ne kana ba kem ta phangoi shupna gi mangjaba ngak ko na taxi solaga ningam da ba pharak paduna kanar Mekiras meeting do fairapna Roger de yengle kuide yenglamba meeting na thairaga karimna na haire darkar da de aina darkar da de aigi nature aigi attitude da pam da ba chanarak da boy de kashu kai de labna dum chat bikro aina suna de side puglak ba de yaure Roger nganglei ba wadu da haifet kompam khangde marai bak du da khudum biduna haifet hotlaga tablapna mege nang se pura kainom ne aise ne as agda tum gise yam yele pepa Roger hoi mai hairamdre maso hobe room dagi thogle mekiras ti mawa laude haibagi matawgum na chungda adumakle thoina dum hiplambado mamit tablap ushinduna dominale sinthoiba wangangde domina mekiras ki matawdu yenglagale Roger gi gari duna ngselambadu tabada sinthoiba mekiras to onsinduna kaigino nangna WakhaL du khaji phau khan thaba ngamdri do
Aina kaidourage tawriba thabakse tarai bana demiki khajikta da shoigada thabakti dawnagumse nangi su pandam amada tawbani aigi su pandam amada aduna gyan dana tapning nainase mekiras thawa sade adumak ningaidana hiptuna leithoi walang dingang lakte sinthoiba wadu makha taraduna amuk khaire mani tombada ngasai nangna hai krimayamduna masada chingnaba ma pokhanbagi sargoirakani khaningba khanjesano aina darkar dade lo gaina aina lo kido manbro amattani moide amattani chapmani manakini punsina kini amatta oina makhoi masilde mekira sinthoibada hai fet yengle aduga chumdroi na ise lalabane chumba chumdabadana nakalamada thamkhraga plan se ahing tumda khai wana sinakibani da chahi kaya changna khajikta da manghanbadudi pamde mekirasna thazaroi khangdana haikriba wane magashu thazar nangne hekta aduwadu haiba yabrane mana thazaramadi kamdo budare mekiras wakhal nga khalagale wadi makha tana nganglakidre nga kya saubana isha manghale haiba wadu kawgano aruba khongphamne ibani na hujik lepi base aduna gyanta wahi khrasi hairam laga sinthoiba hogatuna thokle mekiras tumina manglaga hiplaga le machi lengde matawdu kari matawno haifam khanghandre asumna numituma hojinkhre mathangi numitne nungthil pung ani taba aduwaida mani tomba timpulap raski mayumda laktuna record loba hogatle mani tomba raski loina bida wahangkaya ama hangi reporter kharasu laktuna taduna leire mani tombana dead 11 sida delhi chatkibani na haire adura si kai thabak tawduna lege raski loina bido nga khumpham khangde wahangduda latlat tawduna kapli tawraga sir ai puribado swaida khara angamba thabak sudun leichabani okay aduna point ama leire aina hangnginglibasi delhi da chatlibasi kari maramgino haibaduni delhi da company masagani masu yausi haina mamanabana kaurakpani paisa do yambaduda kidang sumateng oigadra khanbagi ai khoisu chathankibani asumhaina oirakani khangamadi ai chathanjaramai wahai se hairaga khonjal thokna kapthore mani tombana Delhi da leiriba mamanabagi mingna kari kobo aduga company gi mamingna kari no do haibiro aidi madugi maramda thoidok khangchade mana sukaya haide supnagi mapanda company amagi da thabak dobagi offer letter lai mama famdu da leiruraga thabak oina tawrage haidana hairambasi khakni sir Delhi da chatre haina nanga dum leire ko aduga case thokliba haibadi Sina Panglisina October ki date 24 da Gipsy am leina kre makutta su phone pari bane kamdauna nangna mama famdu yowi yode kamdauna khangdriban call dauna ba amata lekidabra Raski nupina sir call dori numtiki numitsu ma igonda call dawduna aiga wari sane mafamdu yore yam sai amam ayam hairam adubu magi hanaki number du nate Anoba number amada tawrakpani Anoba number Hoy sir Number ama sillaga tawrakpada mana kimta hairamdabra natraga nangshu hanghodabra masana wafamdasu haijare magi number du yade haina haire Delhi da magi hanaki number du chatre adugi number su sinbani haina aidi madugi maramdadi kaisu khangjade ka hena khangba oide mana haibaduna chume khanduna leibani Voice change toba ama malibra kamai dowi khonjel do hanaga mane atobo marakta mana da mama tang yauraki ahing asabana bagi lok to bani haina haire aisu chuma mani khanduna adum lai pangluba ina soibani aise yam pangman sanaram liba lila amai abduda khangbai arabani adobo ai khanghodre sir wahai do hairaga kablai mani tomba wadu da nokningba phaurakle asuk laina sanara phauba mana khangba ngamdabani kamdauna so khangbadi ngamgani sakmai unaraga sanarakpa natte khonjel na khak sanarakpani raski nupidi adumak leptana wari duma khat tare numit homni muk pau phaunaram aduga muk phauna khidre mani tomba khangningna tafing
Pau hona ki dre harsi phone chat ki dabra natraga kamdong nano. Thapa kyam chilli haidana haire. Aduna phone du wari sana ba yaroi. Doina pau phona gumsi. Mana soidana ba honarakani. Mana phone pai ba ukrani. Thabak ta ki tan kani haidana. Makhoi ki cherul da yawi. Ai su ma gi wa da dumak thazakre. Mapan gi wa aina khangba gamti. Maramdi ai amok phaba Manipur mapal antri sar. Numit kharani dugi madung da paisa gumba thar ki ba lebra. Anirak thari esar. Lupa gya. Han bada lising tari thari. Aduga kon bana lising kontra. Ngai hak tomena wakhan khanduna lei Manitomba Raski nupidi wari jo liba luiraga hik kablei. Sir, ai puroi bagi mihat padu puthok biu. Ai puroi bana kari soran ba thabak to ki balaiti. Chumna ngam ba suza do ne hingjabani. Ai khoidi mi gi maran ton ki basu leite sir. Ai khoi gi thoni criminal puthok badi. Ngamna ba thisagi. Ado wafam amata Raski nupido hangbiyu tari haibago mangak to haifet nomle. Somda Raski anoba number amadagi call to ri haina haikibado adugi number do leiribra. Amtalaw jagi. Lei sir. Puthok jarake. Wahai se hairam laga hugatuna imong jangkre ngahak leraga phone do puduna thoklai aduga number do puthokduna Manitomba da utle. Manitomba phone do lauduna number do note tawshile. Manitomba phone do mo Raski loina bidapire aduga taplapna wahang ama hanglei. Raski maramda ekoi shukradi tigachari. Lana di khanbigano. Wafam amta hangjagi. Raski nupido hoi haibagum mangak do nomlei. Manitomba wado makha taraduna. Rase hana black cover dorami hai jumra. Raski nupido dumak irai laina khumdurei. Tauram esar. Adubu kuide. Adum police na pahabadagi imungi miyoising na sutu o haibadagi tokre. Kuire. Adugi thabak tumadi tawkidaba. Manitomba meeting do haifet kupthana yenglai. Pungsam samdat kibaduna makhata na hangluba yadre. Asumna wari na haksaraga Manitomba hoisho office ta mukhale. Manitomba ga oshiga do room da famlaga wari kana sanare. Matha sarap tawna Manitomba na bangbadagi khangba ngamjabani. Natradi hana dum khangladabani ne. Hoi sir. Ai su ngasai mai wadu da kaino haina khalabani. Yam ka hina pangmantri. Irai laina su sanabikre. Pange sanaba yarani khangarui haibagi mawungda ne tawrsi. Hana dagi su question sena duna leiba oiramdoni. Tarai hekte sanaroi. Wari se hobadagi loi phau kamdoba mana kamdoba haidan. Hoini. Magi nupishina nakanama da thamkrasi. Raski da lakse. Rasi chamna check suduna lei haibani. Adudi magi yeknaba leiro. Black karbar tawrami haidana hojik yeknabana langoi chalaga leiba yabanati. Hoi, amani leiramla sukuir. Tokiba haiba report ama leirabanina tarai hekte yabanati. Hoi sir, ama sujingna gyan gadadre karamba wanu thajadoise. Investigation makha chathana batawse. Ai Raski asiba hakchang amuk tanging nang ka deklaro. Ai lakpa pa me hena paupi ko. Hoi sir. Asumna anido wari ngahak sanaramlaga magi mathaw amuk tawnakre. Asumna numit kharani di hojinkre adubo maraksida thoishna amadi Mekiras pau phaunaba kawba leite Mekiras na call tawraklabasu thoishna paidre kari maramgi oidawriba waruribani haisira warubana kari maramgi waruriba Mekiras sinthoibada onsinduna sinthoiba Mekiras na karakpaduda tawramliba thabakdu thanamlaga Mekiras ki manakta lai kidore thabak tawriro hoi pia chotpa singse phokdoge tawani adoge dawragi kai biramo haino Mekiras noklaga pura husband material or lermene nangde nairene oidoi nei best husband award lawge daw ado kino maigi thoishna se nahande pa phongna kari mukhai rage nangna kashuaide da kai bo haidoi no haide kaino kai gino khangde call ga daw se sung pai de message har so halakte kainom de hairam ni dana adu natradi maram leite haide mi aibo yuga thakchilaga khaiba numit yaukrabo khalu munna khalu WakhaL do khra thado wahai se hairam laga sin thoibado room dagi khonglei thona thokre
Mekiras kari tauki haiba wakhal macha ama thadaduna khanduna lei. Somda thoishna do magi office room da phamduna leibani. Bidya thoishna gi manak changle aduga thariba chair da fami. Bidya thoishna da yenglaga khoidorge nasagam drabo. Khangde handak se ai sa se kaino ma som haina da ba ma wakhal se room lum thai. Kai no haiba gyan da de. Nungai da ba kai lege kana ga kai hainarge. Boris na kai harino ba. As Boris ay nangsu. Mahan ba nang niya da ba duda. Angang machadaw na hawki worry sing do putok pa am tali. Aduna madu mayam do putok ta na ba ay kasyo haidre. Tumina sum layrage na kali. Paris eh kasyo kaluno hawkre di hawkre. Kanjilura no kay kanda gya. Hoy aduni adumay na kali iso. Kinam char sila. Hoy. Thoa se haiduna fukfuk hagat nay adubu khang haude makok ngauraduna amuk phamthare aduga manatondagi na hiso tabli chenthare Bidya de thoisnagi mataudu da pakhatna kidorgi thoisna kokse ai kokse ngawe Bidya na hidu ubada ipa pakhatna na hi shudari thoisna su na hi tare haibaduda manaton mapada haifet makhutna nale aduga table dagi tissue leiribadu lauduna na hido tam taithoi Ipa pakhatna Thoshna hospital jasira Yani da kaino yani bo law jasi Yani mi ai kashu tawdeba somaina dum amumuk dawi angang ori ngai dagi adu afaba pot nati kaigino nangna laithokna lawrisi bo leina haise dine ngali ngai de yengthok hawdoni kushin khrade pa boir hoise ai kashu tawdeba hayeng yengagi hayeng na yadawri bo yar hojimak jasi Bidya na thoishna bu namdana hospital da purai thoishna so Bidya na haiman badagi chatpada taki anakpa hospital amada lagtuna ticket kaktuna ngaiduna ngaihakle ngahaki matong doctor gi manakta changduna yengba hugatle adubu doctor nupado meeting duna ama WakhaL na ama tawduna leikre Roger na kanda family ba Bidya da yengduna WakhaL da khali lai se leite habeya deko lei ishore leite habeya deko Mama nabi ko shilam. Horian de horage. Mekira sa takba. Bidya pakhatna Roger do onsin duna. Doctor, kayo idoy no. Yam toy na sumain sam tawi. Kaino ni. Kasyo daw de toy ba. Bidya Roger gi mataw da ingangay. Kaino doctor, masangam da bagi yenglaga kem taw de bo. Layna amadi naram ni duna. Overwork taw bay ni, ama taw bay ni. Reason naman lifam thok da bro. Roger do magkog do haifet hodle. Stress khar leiba male aduga masase fever khar taw adugini kashu thaduk pana deda hidak jaraga dum pharkani hidak khrai jagi aduga pharani asumna hidak khar iraga hanba yarani haibadagi ani do mayum da halakle office changludre machanu pina thabak ngana halakpa ubada sana halna kaidore ngashi dingal lida thabak to ngana loiraba pabo adugi yumda potharu gena laaba wahi sikha khairam laga thoishna magi room da changle Hadak marak thoishna gi ahongba matawse mapasana halsu uri bani khangli bani machana changkhri bado tumina yengduna lehowi somda paikhomba manipur da thoklakle makhoi gi hana dagi hekek leina ba mapham du tamna lai paikhomba lakle khangbaga mayam du mahai magi mathau singda mai onsin duna leine maramde paikhomba ga mai onsin aduna makhoi wari sanaba pamde maramde magi mi usittaba mataw wangang sangang duna heina khoidau sawningba phawhali aduna anamba mishing paikhomba gi manakta naksinade mafam sida lairiba singdo supnagi paisha khaktagi ni paikhomba he khalakpaga magi haunaba ishaw langbadu hawi awuba mi khuding onsin duna khatnaba hawi mayam du sawning labasu haiba yadabagi tumin leinaribani nupa amana son thangnana phu gaidi pasana phu ni aduni saksi thinungsidi kedau laino khangdiba mapan thongda ai pen de haina haiba yadabana tumina lona thupna sanari asumna numitto hawkre somda mekira soi pau phangle paikhomba thoklakle haiba mekira snok fetawe walore ma thogladi ekoi gi tabak lore sinthoibana karamna mekira sinthoibada haifet yengduna wari gi orakpam suma lotion pham suma koi ga dawriba atopana mohon kasin be yabanani Sinthoiba sor asangba mohon doklaga na
Nahanras na hiram bawa dodi. Kariwa. Yaikhom banataba amale hebado. Mana hirga akhoi nik da thajagadro. Aduk machin thiba mana hirga ikhoin thajasayaraba. Sinthoibadu Mekiras ki waduda makha takhidre. Tumina famlaga ngaihak lei. Aduga haugatlaga Mekiras tablabna. Hayengdi doctor chatoine. Potharo. Wahai se hiram laga Sinthoiba room dagi thokre. Mekiras phamung de hiplaga lei. Adubu masadu pothafam khangdre. WakhaL su pukning su animak ware chokthare. Nakandagi phone du lauraga Thoishna da call tawi. Adubu handakte phone du chatkidre. WhatsApp da changlaga message thaba su chatkidre. Deliver tawkidre. Mekiras maduna hena khoirang khoshawna hanabagi machak ama oikre. Tawfam khangdaduna phone du koyot otuna le. Kari WakhaL dagi no khanghaude. Record haina thabadu da changlaga yenglubada call record sing du yaurambadu ubada changduna yeng. Hana dagi so dumak call wari ama sanabada record tawba haibasi magi haunabini. Call khudingmak record tawduna thame. Karishu khanda yenglubani. Adubo ihan hana Thoishnaga maga sanarambagi record lerambadu ubada ngaglabna ngahakti yengduna le. Date to mukmuna yengi. Date to show 11 October haina tharame. Mekiras ngahak hanjana dunale. Numitu damana call tawkibra haidana. Adubo ningsing mangamdre. Record to changduna taba hugatli. Record to sum tabada loramdai adwaida Mekiras na nganglibado masama thanta tarang chatle. Khanghaude. Hiplambadu fuk haugatuna makhong anabadu sekli Sinthoibagi room dalai. Sinthoiba uiri tawduna leirambani. Mekiras ke khokaududa afing afai oina haugatlaktuna pakhatna laure. Kaidorge ha kana kaidore habanoba law mimda kaida thinga kansida Thoishna hoida Sinthoiba mamitu hena singkre hojikpa wala thetliba wall clock to the yengduna taplapna pung barodari kaidore habano taningba pung tajasan lawamta nangna ngamoi haradi ai don jatki wahaido hairaga mai leiduna chatpa hawi Sinthoiba pakhatna lai ai Sinthoiba Mekiras ke ningaida upai leite chatpata ke